ꯑꯣ ꯅꯣꯡꯃꯥꯏ ꯈꯣꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗꯩꯅꯦꯕ ꯁꯥꯔ ꯍꯥꯏꯕꯤꯁꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ? ꯏ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕ ꯁꯅꯥꯝ ꯂꯛꯁꯃꯤꯒꯤ ꯃꯥꯁꯦ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯕꯅꯦꯕ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯕ ꯔꯤꯝꯁꯇ ꯂꯩꯔꯤꯕ ꯕ꯭ꯂꯗ ꯀꯦꯟꯁꯔꯁꯨ ꯌꯥꯎꯕ ꯏꯃꯨꯡ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯗꯒꯤ ꯕ꯭ꯂꯗ ꯒ꯭ꯔꯨꯞꯇꯤ ꯀꯔꯤ ꯒ꯭ꯔꯨꯞꯅꯣ? ꯕ꯭ꯂꯗꯅ ꯕꯤ ꯅꯦꯒꯦꯇꯤꯚ ꯕꯤ ꯅꯦꯒꯦꯇꯤꯚ ꯕꯤ ꯅꯦꯒꯦꯇꯤꯚ ꯍꯥꯏꯕꯅꯤ ꯑꯗꯨ ꯁꯥꯒꯩꯗꯗꯤ ꯕꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯗꯥꯏꯔꯦꯛ ꯂꯩꯇ꯭ꯔꯁꯨ ꯃꯗꯨ ꯔꯤꯄ꯭ꯂꯦꯁꯃꯦꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯄꯤꯕꯅ ꯑꯃ ꯄꯤꯔꯒ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯕꯤ ꯅꯦꯒꯦꯇꯤꯚ ꯂꯧꯕ ꯌꯥꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯒꯤꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯁꯥꯒꯩ ꯅꯥꯇꯩꯗꯒꯤꯗꯤ ꯍꯪꯕꯤꯔꯕ꯭ꯔꯣ ꯏ ꯑꯌꯥꯝꯕ? ꯍꯧꯖꯔꯦ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯒꯤꯁꯨ ꯀꯣ ꯑꯗꯨ ꯈꯔ ꯂꯣꯏꯅ ꯄꯤꯔꯦꯕ ꯍꯧꯖꯤꯛꯁꯦ ꯃꯉꯣꯟꯗ ꯕ꯭ꯂꯗꯁꯦ ꯕ꯭ꯂꯗ ꯀꯩꯅꯣꯁꯦ 9 ꯀꯥꯞꯄꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯎꯄꯥꯏ ꯑꯃ ꯂꯩꯇ꯭ꯔꯕ ꯃꯊꯪꯁꯤ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯃꯄꯥꯗꯣ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯥ 3 ꯊꯝꯃꯝꯃꯦꯕ ꯃꯄꯥꯗꯨꯅ ꯑꯗꯨꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯇꯧꯕꯁꯨ ꯌꯥꯝ ꯋꯥꯔꯕ ꯂꯛꯁꯃꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯆꯍꯤ 20 ꯁꯨꯔꯦ ꯑꯗꯨꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯍꯥꯏꯇꯥꯔꯦꯅꯦ ꯆꯍꯤ 20 ꯁꯨꯔꯦ ꯃꯥ ꯀ꯭ꯂꯥꯁ 12 ꯊꯥꯗꯣꯏꯅꯦ ꯍꯟꯗꯛ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯥꯔꯛꯄꯁꯦ ꯍꯟꯗꯛ ꯈꯛꯇ ꯅꯥꯔꯛꯄ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯍꯥꯟꯅ ꯃꯃꯥꯡꯗ ꯅꯥꯕꯅꯦꯕ ꯑꯗꯨꯗ ꯍꯟꯗꯛ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡ ꯒꯨꯋꯥꯍꯥꯇꯤꯗꯁꯨ ꯄꯨꯔꯨꯔꯦ ꯍꯟꯗꯛ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯒꯤꯗꯨꯗ ꯈꯨꯗꯣꯡ ꯆꯥꯈꯤꯗꯕ ꯑꯃ ꯌꯥꯎꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯤꯒꯦ? ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ ꯔꯤꯝꯁꯇ ꯍꯧꯖꯤꯛꯅ ICUꯗ ꯂꯩꯔꯤ ꯗꯥꯏꯂꯥꯏꯁꯤꯁ ꯀꯤꯗꯅꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯔꯛꯏꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯕꯤꯕ꯭ꯔꯣ? ꯑꯗꯨꯗꯤ ꯅꯥꯕ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯁꯣꯛꯇꯅ ꯀꯃꯥꯏꯅ ꯑꯣꯏꯔꯝꯃꯤꯅꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯔꯒꯗꯤꯀꯣ ꯃꯥꯅ ꯅꯥꯔꯛꯈꯤꯕꯁꯤ ꯑꯗꯨꯒꯨꯝꯕ ꯑꯅꯥꯕ ꯍꯥꯏꯗꯤ ꯀꯤꯗꯅꯤ ꯁꯣꯛꯄꯒꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯒꯨꯝꯕ ꯒꯨꯂꯤ ꯆꯥꯔꯨꯕꯗꯒꯤ ꯆꯤꯟꯖꯥꯛ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯔꯨꯗꯕꯗꯒꯤ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕꯗꯒꯤ ꯑꯗꯒꯤ ꯑꯉꯥꯡꯗꯁꯨ ꯗꯥꯏꯕꯦꯇꯤꯁ type 1 ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯨꯝꯕꯗꯨ ꯃꯔꯝ ꯑꯃꯗꯤ ꯗꯣꯛꯇꯔꯅ ꯄꯤꯔꯝꯒꯅꯦꯕ ꯑꯗꯨꯒꯤ ꯃꯔꯝꯗꯨ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯂꯥꯝ ꯂꯛꯁꯃꯤ ꯍꯥꯏꯕ ꯉꯥꯛꯄꯤꯒꯅꯤꯀꯣ ꯁꯂꯥꯝ ꯂꯛꯁꯃꯤ ꯆꯍꯤ 10 ꯁꯨꯔꯕ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯒ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯑꯦꯗ꯭ꯔꯦꯁꯁꯤ ꯀꯔꯤꯅꯦ ꯍꯥꯏꯕ? ꯅꯣꯡꯃꯥꯏꯈꯣꯡ ꯃꯌꯥꯏ ꯂꯩꯀꯥꯏ ꯅꯣꯡꯃꯥꯏꯈꯣꯡ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯗꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯤ PMJAYꯒꯤ ꯀꯥꯔꯗ ꯅꯠꯇ꯭ꯔ CMST ꯀꯥꯔꯗꯇꯤ ꯄꯥꯏꯕꯤꯕ꯭ꯔꯣ? ꯑꯗꯨ ꯄꯥꯏꯌꯦꯕ ꯑꯗꯨꯒ ꯁꯦ ꯑꯗꯨꯗꯒꯤ ꯌꯥꯗꯕ ꯅꯠꯇꯦ ꯃꯥꯒꯤ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯨꯒꯤꯗꯤ CMST ꯀꯥꯔꯗꯇꯨꯅ ꯄꯩꯁꯥꯗꯨ ꯆꯪꯗꯦꯗꯅꯀꯣ ꯂꯨꯄꯥ 1,500 1,500 free da dialysis tꯧꯒꯗꯧꯔꯤꯅꯤ ꯑꯗꯨꯝꯕꯕꯨꯗꯤ ꯀꯔꯤ ꯀꯔꯥꯗꯨꯕꯨꯗꯤ ꯌꯨꯝꯗꯒꯤ ꯆꯠꯂꯦ HD ꯀꯥꯔꯗꯇꯨꯗꯒꯤ ꯏꯃꯨꯡꯒꯤ ꯑꯇꯩ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯏꯃꯨꯡꯗꯨꯒꯤ? ꯏꯃꯨꯡꯗꯨꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯐꯥꯎ ꯂꯩꯇꯦ ꯃꯃꯥꯗꯨꯅ ꯈꯔ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯒ ꯆꯥꯕꯅꯦ My God. ꯑꯗꯨꯒꯤ ꯁꯥꯒꯩ ꯅꯥꯇꯩꯗꯨꯒꯤꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯃꯈꯥ ꯑꯗꯒꯤ 3 ꯂꯩ ꯑꯗꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯇꯧꯗꯕ ꯌꯥꯝꯗ꯭ꯔꯁꯨ ꯄꯩꯁꯥꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯔꯛꯀꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯃꯨꯡꯗꯨꯗꯁꯨ ꯇꯝꯕꯤꯌꯣ ꯑꯗꯨꯒ ꯃꯣꯏ ꯏꯃꯨꯡꯒꯤ ꯆꯞ ꯆꯥꯕ ꯅꯝꯕꯔ ꯑꯃꯁꯨ ꯑꯩꯈꯣꯏꯗ ꯃꯦꯁꯦꯖ ꯇꯧꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯃꯦꯁꯦꯖ ꯊꯥꯕ ꯃꯦꯁꯦꯖ ꯑꯉꯥꯡ ꯊꯥꯒꯦꯔꯥ ꯑꯗꯣꯝꯅ ꯊꯥꯕꯤꯒꯦꯔꯥ ꯑꯦꯗ꯭ꯔꯦꯁꯇꯨꯒ ꯏꯕꯤꯔꯒ ꯁꯂꯥꯝ ꯂꯛꯁꯃꯤ ꯑꯗꯨꯒ ꯅꯣꯡꯃꯥꯏꯈꯣꯡ ꯃꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁꯇꯨ ꯑꯝꯇꯪꯒ ꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯗꯀꯣ ꯄꯩꯁꯥ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯖꯔꯛꯀꯦ ꯑꯗꯨꯒ ꯏꯃꯨꯡꯗꯨꯒꯤ ꯃꯥꯒꯤ ꯅꯥꯕꯒꯤ ꯁꯤꯖꯤꯟꯅꯅꯕ ꯑꯗꯨꯒ ꯌꯥꯝꯕ ꯌꯥꯝꯗꯕꯀꯣ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯁꯨ ꯂꯨꯄꯥ 10,000 10 ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯇꯦꯡꯕꯥꯡꯅꯤꯡꯕꯁꯤꯡ ꯌꯥꯎꯕꯤꯕ ꯌꯥꯏ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯗꯨꯝ ꯌꯥꯎꯕꯤꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤꯗ ꯑꯗꯨꯝ ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯆꯍꯤ 10 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯗꯩꯗ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯁꯤꯟꯕ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯍꯧꯖꯤꯛꯅ ꯏ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯏ ꯑꯃꯃꯝ ꯄꯤꯕ ꯌꯥꯏꯀꯣ ꯄꯩꯁꯥ ꯋꯥ ꯅꯠꯇꯅ ꯃꯤ ꯑꯃꯅ ꯏ ꯕꯣꯇꯜ ꯑꯃ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯄꯤꯕ ꯌꯥꯏ
किडनी सिनबे यानी मखोई इमुंगदगी मी अमना मतेंग पांगागा किडनी सिनबे यानी किडनी सिनबा मतमदा किडनी सिनबगी पैसासी यामद्रबदा हॉस्पिटल की मखापति पोलेको PGI दगा चलगा इमुंग मनुंगना डोनर ओइरगा सिलगदी लुपा लाख मरी मंगा फोंगना सिनबे यानी दिल्ली की फोर्टिस चलगदी लुपा लाख 10 मुक मयाना मुक सिनबे यानी सिनबगी अखोई सीजदसु सिनबे यारेको अदुगा चप चाब एक्जेक्टली मणिपुर के चंगे हाबदुमदि अइंगोंदा मदुम नॉलेज लेजदे इमुंग मनुंगना डोनर ओइरगा दुम सिनबे याइब किडनी नुपी मसाने माइ पुनसिदो हाइतारे थागचरी थोरम सिदा सरुग याबिरकपा नुंगाइबा पाउदि नत्रे मसिगी पाउसे हाइतारे अदुबो पोगलबनी न मियोय पोक्ता नोमदि सोयदना सिगनी अदुबो पिरमलिबा मतम हाइतारेनिको पैसा जिना ngamdabasi leite amaromda adu without पैसा yaudradi karisu yade sidane aina laujarido insurance yaubiyo yumna gari fajaba leiba aidi kalakte low inkhol yamna leiba aidi kalakte aina kalakchaba onkhak lei insurance yauba aduga insurance tu hunba ngamna naba nongmagi sel khara thoknaba thagi khara thoknaba sahi mada khara thoknaba honaba se masidagi henba nungaiba leite फमुंग अयोना हेरग थरो ओलब मतमदुदा इमुंग मनुंग मी खरन को चेन चेनी मरु मपांग खरन नोमनिनी नुक्सिबिरम को चेन चेनी अगी दमुक्त कनाना लेपीदना आई लायेंगना नबगी थोरकन आई इसा लायेंगना नबगी दुम नतना हाइतना कनासु लेरोय अदुना मयाम पुनमा आई नारकांदा इसा से कनाना लायेंग गदौरिगे हाइबो वहंग दुगल लोइना हंगबिरगा मदुगी पाखोम दुदनी आइना इंश्योरेंस याउबियो हाइस अइंगोंदा नत्रसु याउबियो सही तरह मुक सुरे कोइन इंश्योरेंस तोरै जे अतै थबक तौदबि दंग साइगे इंश्योरेंस की थबक तौरि से कइनो हाय कांदा इंश्योरेंस ना अदोंगी पुंसी कंदोइने अदा आइदि मासु लेते पासु लेते आइगी दमक्तने कना पोथोपिदोरिगे डायमंड नुक्सी बिबे मयामना पैसा खाइरे यस पैसा खाइरगा डायमंड लेबिरि मयामदो मतेंग पांगबिरे खरा मतेंग पांगहपतो सो मथंगी कोलर मदा खुदोंग चाबों पिजगे